ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯆꯦ ꯑꯃꯈꯛꯀꯤ ꯀꯃꯦꯟ ꯂꯥꯛꯇꯦꯕ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯗꯨꯒꯤꯗꯩ ꯁꯥꯎꯅꯤꯡꯅꯕꯗꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯅꯠꯇꯦ ꯑꯗꯨꯝ ꯃꯣꯏꯒꯤ ꯋꯥꯈꯟꯗꯣ ꯁꯦꯡꯗꯣꯛꯄꯒꯤꯗꯃꯛꯇ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯒꯦ ꯇꯧꯕꯅꯦꯕ Hai miyam ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯏꯆꯥ ꯑꯅꯤꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯔꯦꯗꯤ ꯍꯧꯒꯠꯂꯦ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯃꯥ ꯆꯥꯎꯖꯕꯇꯅꯦ ꯃꯥ ꯃꯁꯝ ꯊꯥꯎ ꯇꯩꯕ ꯈꯣꯠꯄꯁꯦ ꯃꯥ ꯉꯝꯗꯦꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯥ ꯃꯀꯣꯛꯇ ꯊꯥꯎ ꯇꯩꯕꯤꯔꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤꯒꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯃꯁꯝ ꯊꯥꯎ ꯇꯩꯕ ꯉꯝꯗꯦ ꯍꯥꯏꯁꯦ ꯃꯥ ꯃꯁꯝ ꯌꯥꯝ ꯌꯥꯝꯃꯦꯕꯅꯦ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯗꯨꯝ ꯃꯁꯝꯁꯦ ꯌꯥꯝ ꯐꯠꯂꯝꯗꯦꯕ ꯏꯄꯥ ꯄꯥꯔꯅ ꯑꯩꯈꯣꯏꯒꯤ ꯇꯨꯍꯥꯎ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯕꯅꯦ ꯑꯗꯨꯏꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯦ ꯃꯔꯨ ꯀꯣꯛꯅ ꯇꯧꯔꯒ ꯑꯗꯒꯤ ꯑꯗꯨꯝ ꯃꯔꯨꯁꯦ ꯑꯗꯨꯝ ꯀꯣꯛꯊꯣꯛꯅ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗꯒꯤ ꯇꯤꯝꯐꯥ ꯂꯧꯔꯒꯅꯦ ꯇꯤꯝꯐꯥꯁꯦ ꯐꯥꯔꯒꯅꯦ ꯑꯗꯨꯁꯨ ꯃꯁꯥꯗ ꯆꯤꯛꯂꯛꯄ ꯇꯤꯝꯐꯥ ꯅꯠꯇꯦ ꯑꯍꯤꯡꯕ ꯄꯨꯈ꯭ꯔꯤꯗꯒꯤ ꯑꯆꯦꯟꯕ ꯇꯤꯝꯐꯥꯗꯣ ꯑꯗꯨꯒꯤꯗꯣ ꯐꯥꯔꯒ ꯑꯗꯒꯤ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯑ ꯀꯪꯍꯜꯂꯒ ꯃꯩ ꯊꯥꯔꯒ ꯑꯗꯨꯒꯤ ꯃꯩꯇꯥꯟꯗꯨꯒ ꯊꯥꯎ ꯈꯔ ꯇꯧꯔꯒ ꯇꯩꯅ ꯈꯣꯠꯅ ꯌꯥꯝꯅ ꯍꯣꯠꯅꯈꯤꯑꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯝ ꯌꯥꯝ ꯌꯥꯝꯃꯦ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯥ ꯃꯁꯝꯁꯦ ꯍꯣꯠꯅꯕ ꯉꯝꯗꯦꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯣꯏ ꯁ꯭ꯀꯨꯜꯗꯗꯤ ꯁꯨꯃꯥꯏꯅ ꯔꯤꯕꯣꯟ ꯐꯥꯗꯉꯩꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯁꯦ ꯑꯣꯖꯥꯁꯤꯅ ꯌꯥꯝ ꯉꯥꯡꯉꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯀꯥꯏꯗꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯔꯤꯕꯣꯟ ꯐꯥꯕꯤꯑꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯕꯦꯅꯤ ꯂꯣꯜꯂꯤꯁꯦ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯝ ꯑꯩ ꯀꯌꯥ ꯊꯣꯏꯅꯕꯨꯗꯤ ꯕꯦꯅꯤ ꯂꯣꯟꯕꯁꯦ ꯍꯩꯇꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯑꯩꯅ ꯈꯔ ꯑꯍꯩꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯅꯅꯦ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕꯗꯤ ꯅꯪꯅꯗꯕ ꯃꯄꯥꯒꯤ ꯑꯌꯨꯛ ꯗ꯭ꯌꯨꯇꯤ ꯇꯥꯕꯗꯒꯅꯦ ꯅꯪꯅꯗꯕ ꯃꯇꯝꯗꯨꯗꯤꯅꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯃꯁꯝ ꯄꯨꯜꯂꯒꯅꯦ ꯔꯤꯕꯣꯟ ꯑꯗꯨꯝ ꯐꯥꯖꯤꯜꯂꯒꯁꯨ ꯆꯠꯄ ꯌꯥꯎꯔꯦꯕ ꯑꯗꯩ ꯃꯣꯏꯒꯤ ꯇꯤꯐꯤꯟꯁꯦ ꯑꯁꯤ ꯄꯤ ꯑꯣꯏꯅ ꯊꯣꯡꯉꯦ ꯑꯗꯣ ꯃꯍꯤ ꯈꯔ ꯂꯥꯡꯊꯣꯛꯈꯤꯕꯗꯨꯅꯅꯦ ꯔꯥꯡꯅ ꯌꯣꯝꯁꯤꯜꯂꯒ ꯑꯗꯨꯝ ꯄꯤꯔꯤꯅꯤꯗꯣ ꯃꯍꯤꯗꯣ ꯍꯥꯞꯄꯔꯣꯏꯒꯦ ꯍꯥꯏꯁꯨ ꯌꯥꯗꯦ ꯑꯗꯣ ꯔꯥꯡꯅ ꯌꯣꯝꯁꯤꯜꯂ ꯄꯤꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯆꯥꯅꯤ ꯁ꯭ꯀꯨꯜ ꯊꯣꯛꯈꯔꯦ ꯃꯄꯥ ꯁꯣꯔꯣꯛꯇ ꯉꯥꯏꯅ ꯂꯩꯔꯦ ꯃꯄꯥꯅ ꯊꯤꯟꯗꯣꯛꯄꯤꯈ꯭ꯔꯅꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯗꯁꯕꯤꯟꯁꯦ ꯍꯧꯗꯣꯡꯅ ꯏꯟꯊꯔꯝꯃꯤꯅꯤ ꯉꯔꯥꯡ ꯉꯥ ꯊꯣꯡꯕ ꯆꯥꯕꯒꯤ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯆꯤꯟꯕꯗꯣ ꯑꯗꯨꯒ ꯍꯧꯗꯣꯡꯅ ꯏꯟꯊꯔꯝꯃꯤꯅꯤ ꯑꯗꯒꯤ ꯁꯤꯗꯅ ꯑꯩꯒꯤ ꯑꯦꯂꯣꯕꯦꯔꯥꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯈꯨꯠꯅ ꯄꯥꯏꯔꯤꯁꯦ ꯑꯦꯂꯣꯕꯦꯔꯥ ꯄꯥꯝꯕꯤ ꯃꯆꯥ ꯍꯧꯒꯠꯂꯛꯑꯦꯕ ꯃꯌꯥꯝ ꯑꯩꯒꯤ ꯐꯃꯨꯡꯁꯦ ꯌꯦꯡꯉꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯁꯨꯝ ꯂꯣꯏꯁꯟꯗ꯭ꯔꯤ ꯑꯗꯣ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ 3 hours later ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯋꯥꯏꯔꯝ ꯁꯤ ꯁꯦꯡꯗꯅ ꯂꯥꯏ ꯄꯨꯖꯥ ꯇꯧꯅ ꯂꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯑꯗꯨꯒꯤꯗꯣ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯔꯝꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯇꯧꯈꯤꯕꯅꯤꯅꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯠꯂꯝꯗ꯭ꯔꯦ ꯑꯩꯅ ꯉꯁꯤ ꯊꯣꯡꯗꯣꯏꯕ ꯍꯤꯟꯖꯥꯡꯁꯦ ꯉꯥ ꯊꯣꯡꯗꯣꯏꯅꯤ ꯑꯁꯤꯒ ꯑꯩꯅ ꯁꯨꯔꯤꯁꯤꯅ ꯁꯤꯡꯒ ꯆꯅꯝꯒꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡꯒꯤ ꯃꯆꯜ ꯁꯣꯏꯔꯦ ꯑꯗꯒꯤ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯈꯥꯡꯁꯦ ꯖꯣꯠꯀꯤ ꯈꯥꯡꯗ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯉꯁꯤ ꯍꯤꯟꯖꯥꯡꯁꯦ ꯖꯣꯠꯀꯤ ꯈꯥꯡꯗ ꯊꯣꯡꯕꯁꯤꯅꯅꯦ ꯃꯍꯥꯎ ꯍꯦꯜꯂꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦꯗ ꯑꯗꯨꯒ ꯇꯤꯜꯍꯧ ꯍꯥꯞꯆꯤꯜꯂꯦ ꯍꯧꯖꯤꯛ ꯑꯗꯩ ꯑꯩꯅ ꯁꯨꯈꯤꯕ ꯁꯤꯡꯒ ꯆꯅꯝꯒꯗꯣ ꯑꯗꯨꯒꯤꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯦ ꯉꯥꯏꯍꯥꯛ ꯉꯧꯔꯕꯩ ꯃꯇꯨꯡꯗ ꯑꯥꯂꯨ ꯈꯔ ꯍꯥꯞꯄꯦ ꯑꯥꯂꯨꯗꯣ ꯍꯥꯞꯆꯤꯜꯂꯦ ꯑꯗꯩ ꯍꯋꯥꯏ ꯃꯔꯨ ꯍꯥꯞꯆꯤꯜꯂꯦ ꯑꯗꯒꯤ ꯃꯣꯇꯣꯔ ꯊ꯭ꯔꯥꯛ ꯅꯠꯇꯦ ꯑꯁꯤꯒꯤꯁꯦ ꯃꯣꯔꯣꯛ ꯍꯥꯞꯆꯤꯜꯂꯦꯀꯣ ꯃꯣꯔꯣꯛ ꯍꯥꯞꯄ ꯃꯇꯨꯡꯗ ꯃꯣꯇꯣꯔ ꯊ꯭ꯔꯥꯛ ꯍꯥꯞꯄꯦ ꯑꯥꯂꯨꯁꯤ ꯌꯦꯡꯉꯨ ꯃꯄꯥꯟꯁꯦ ꯈꯔ ꯈꯔ ꯈꯨꯏꯖꯤꯜꯂꯛꯑꯕꯅꯦꯕ ꯉꯥꯡꯂꯤ ꯉꯥꯡꯂꯤ ꯇꯧꯔꯦ ꯑꯗꯣ ꯑꯩ ꯊꯨꯝ ꯊꯥꯛꯄꯁꯦ ꯌꯥꯝ ꯀꯥꯎꯒꯜꯂꯦꯕ ꯑꯗꯨꯅ ꯊꯨꯝ ꯍꯥꯟꯅ ꯑꯩ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯖꯥꯏꯒꯪ ꯍꯥꯞꯆꯤꯜꯂꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯖꯤꯔꯥ ꯃꯔꯣꯏ ꯍꯥꯞꯆꯤꯜꯂꯦ ꯃꯣꯔꯣꯛ ꯃꯆꯨ ꯐꯖꯕꯩ ꯃꯣꯔꯣꯛꯇꯣ ꯑꯩ ꯍꯣꯔꯦꯟ ꯀꯣꯟꯅꯗ ꯑꯗꯨꯝ ꯍꯥꯞꯄꯅꯤ ꯑꯗꯣ ꯑꯩ ꯀꯥꯎꯊꯣꯛꯅꯕꯨꯗꯤ ꯍꯥꯞꯍꯧꯗꯕꯅꯦꯕ ꯁꯤꯒ ꯑꯗꯣ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒꯅꯦ ꯑꯁꯤꯒꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯁꯂꯥ ꯐꯨꯠꯂꯕꯅꯦꯕ ꯑꯗꯣ ꯏꯁꯤꯡ ꯀꯪꯁꯜꯂꯛꯑꯕꯅꯤ ꯍꯧꯖꯤꯛꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯗꯒꯤ ꯃꯣꯇꯣꯔꯁꯦ ꯃꯀꯨ ꯈꯣꯛꯑꯒ ꯑꯩꯅ ꯑꯁꯤꯁꯦ ꯈꯔ ꯖꯥꯡꯅ ꯍꯥꯞꯀꯗꯕꯗꯣ ꯃꯀꯨ ꯈꯣꯛꯑꯒ ꯍꯥꯞꯄꯁꯤꯗꯤ ꯖꯥꯡꯅ ꯇꯣꯏꯊꯒꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯃꯀꯨ ꯈꯣꯛꯄ ꯃꯣꯇꯣꯔꯁꯦ ꯈꯤꯇꯪ ꯊꯦꯡꯅ ꯍꯥꯞꯄꯤꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯩ ꯏꯁꯤꯡ ꯑꯁꯥꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯩꯔꯤꯁꯦ ꯃꯍꯤ ꯍꯥꯞꯄꯅꯤ ꯍꯤꯟꯖꯥꯡꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯩꯔꯤꯁꯦ ꯏꯁꯤꯡ ꯑꯁꯥꯕꯅꯤ ꯑꯗꯒꯤ ꯍꯤꯟꯖꯥꯡ ꯃꯍꯤꯁꯦ ꯈꯔ ꯈꯔ ꯁꯧꯒꯠꯂꯦ ꯍꯥꯏ ꯀꯥꯟꯗꯨꯒ ꯉꯥꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯈꯤꯇꯪ ꯃꯃꯥꯡꯗ ꯏꯁꯤꯡ ꯍꯥꯞꯄꯒ ꯉꯥꯁꯦ ꯍꯥꯞꯄ ꯇꯥꯔꯒꯗꯤꯅꯦ ꯉꯥꯁꯦ ꯇꯣꯏꯊꯈꯤꯑꯕ ꯑꯩꯈꯣꯏꯒꯤ ꯕꯠ 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 ꯂꯥꯎꯗꯅꯅꯦ ꯕꯦꯠ ꯕꯦꯠ ꯂꯥꯎꯔꯦꯕ ꯑꯗꯣ ꯑꯩꯗꯤ ꯍꯩꯅꯗꯦ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯈꯤꯇꯪ ꯍꯤꯟꯖꯥꯡꯁꯦ ꯁꯧꯒꯠꯂꯀꯥꯟꯗ ꯉꯥꯁꯦ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯍꯥꯞꯄꯅꯤ ꯐꯗꯤꯒꯣꯝ ꯍꯥꯞꯄꯛꯈꯤꯗ꯭ꯔꯦꯀꯣ ꯌꯥꯝ ꯀꯨꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯑꯥꯂꯨꯁꯦ ꯑꯣꯏꯅ ꯊꯨꯒꯥꯏꯔꯦ ꯌꯦꯡꯉꯣ ꯑꯥꯂꯨꯁꯦ ꯈꯔ ꯈꯔ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯐꯗꯤꯒꯣꯝꯁꯤꯅ ꯉꯔꯥꯡ ꯆꯥꯝꯃꯒ ꯊꯝꯃꯝꯕ ꯐꯗꯤꯒꯣꯝꯗꯣ ꯑꯗꯨꯒꯤꯗꯨꯅꯤꯗꯣ ꯑꯩ ꯄꯨꯈꯝꯗ ꯂꯩꯔꯤꯕ ꯃꯣꯔꯣꯛꯁꯤꯁꯨ ꯑꯩ ꯍꯤꯟꯖꯥꯡꯗ ꯍꯥꯞꯀꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯅꯥ ꯆꯥꯕꯗ ꯍꯣꯔꯦꯟ ꯃꯣꯔꯣꯛ ꯁꯥꯅ ꯑꯩꯅ ꯍꯥꯞꯇ꯭ꯔꯦꯕ ꯑꯗꯩ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯦ ꯐꯗꯤꯒꯣꯝꯁꯦ ꯑꯗꯨꯝ ꯍꯣꯡꯕꯗꯨꯒ ꯑꯩꯅ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯔꯗ꯭ꯔꯗꯤ ꯌꯦꯡꯉꯨ ꯍꯤꯟꯖꯥꯡ ꯃꯆꯨꯁꯤꯁꯨ ꯑꯗꯒꯤ ꯃꯣꯇꯣꯔ ꯊ꯭ꯔꯥꯛꯁꯤꯁꯨ ꯌꯦꯡꯉꯣ ꯃꯣꯇꯣꯔ ꯃꯄꯨꯝ ꯃꯄꯨꯝꯒ ꯌꯥꯎꯔꯦ 1 hour later ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯦ ꯀꯩ ꯃꯥꯜꯂꯤ
Nana School na le ang sing Kanada huida Karigi Nang choti lok thore kai ginu no Color later na color si yung tawri si yung A few moments later. Am saksaba horani ai se akot phambam je khara mo mai cha sabri ba asina nunu moto thak se chawe Ngasi lamaroy. inga ba ja de Amma ai mo ko sawe mo ko sawe Iluaro. Ay Ayang gidamata. Dara. amma ko ko maming do kaya na wonde ye po message to ko do Kanano. ja ba ja sekpa 사다 말에 가면 잘해요. Chắc cái nào mà cháu của video mà mang đến đây chắc dầm nó ra đôi này chắc linh nó cháu ra đây Ha? mày làm ấy Mama. hả mày làm hai cái bạn anh ngon đã anh cái video đã anh làm gì vậy chị em mà cái comment lạc thì bà hắn đang vào xe rồi cái đầu nó không đẹp được chị đâu cái nào thì nó tem chị ăn luôn đi chị ăn thì anh ngon đã hắn đang vào comment bị đặc tiền cái chắc cái không đẹp chị ăn luôn xe anh phone tàu có sang đây à bạn đó anh cái video sẽ chị ăn luôn này những cái ta là cái comment video video yang kita chat kanu nungai te comment da na ki comment thing da je nungai te ade ko mapan se hai ba ma ki comment lak te ni dum hai ba ma ti ai video je dum hang do ga yeng ba do te ke su gi su na te ba comment kana kana ki comment la i ka ri dei adu ki yeng ba gi da ma ta ne ba ma na video hang je ate ma long ma ai video ka yeng na ka hang ni te ba ka ka comment la i do adu yeng dei hang ba do làm thì nó ngoài tiền hàng đâu nó như giờ tiền nó cái cảm thấy u đập vào xe ngoài chứ Đấy. Còn mình nằm có hai chứ đồng đó anh em mà mang đó si bờ sàn chật mà tầm rồi nhé anh ngon đâm mẹ nó comment mẹ ám ý vậy à đứa đó em ta reply đó bằng ngân đen hắn đặc biệt ngày xưa đấy cái đứa ngang si school hàng à ngarang đấy cái đứa ngang si school hàng nghe đứa mà mang đó xuống ai đúng coi bữa gặp bữa chập đúng tàu nó không đẹp mà tâm gì sang là đã hai ta lại có ai video editing tàu với mà tâm họ vậy ngon đã sang đã nhé ở chỗ nào ai cũng tàu ta học là video đó cũng ta đây có số chúng ta vào cái yao rồi bạn ta đây mà khai có số ta vào yao bên này bạn ở chỗ nào ai mà yao cái comment reply tàu bằng âm thế đó mày làm sao biết cái luôn ở chỗ mà cũng đúng ai mà lấy ai đó mày yao thì nát đó ai mà lên cái này lấy ai đó không là cái đó mà tay mày yao cái video của đi là chẳng cái số ai đúng comment tàu giờ bên này bạn ở đó ai đi na hàng mà mang đó si bờ sàn chắc lúc mà tầm đó anh ngon đó mi anh ấyเขาน่าจะมาในว่าคอมเมนต์นะว่าพี่ดีแบบอะดูกี่ได้ชาวนึงนะบ่ได้รีプライปีบันนะเต้ดุมอกี้ว่าคันบ่เซ็นดอกก็ที่แต่มาแต่รีプライตัวจะได้เต้าคนเนี่ยแบบเรามามิ่งที่แอคชั่นนิสต้าอะไรนั่นเลยเป็นเนี่ยแบบมานะฮะได้แบบsubscriber เกี่ยมนี่เด็กเก้นะให้เด็กน้องให้เป็นเนี่ยแบบจะไม่ไอ้กับไม่บอกจะจังเลยสิทุ่งอู่ว่าพังกันนี่มานะอีกแล้วก็ subscriber เกี่ยมเยอะจะได้แก่นั่นโบนี่ได้นะทำไมนะหางเราโปรเฟสน้องเต้าคนเนี่ยแบบเดี๋ยวมันเนี่ย English horror
ꯑꯗꯨꯝ ꯏꯝꯐꯥꯜꯒꯤꯅꯦꯕ ꯕ꯭ꯔꯣꯅꯤ ꯑꯗꯨꯝ ꯍꯥꯏꯕꯣ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯔꯛꯄ ꯃꯤꯅꯦꯕ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯃꯤꯅꯤ ꯑꯩꯒ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯃꯤꯅꯤ ꯑꯗꯣ ꯕ꯭ꯔꯣꯒꯤꯁꯨ ꯋꯥꯈꯟꯗꯣ ꯑꯣꯟꯅꯔꯦ ꯃꯥꯅ ꯍꯥꯏꯕ 1K ꯌꯧꯖꯔꯒꯦ ꯍꯥꯏꯅ ꯕꯣꯔ ꯅꯤꯔꯛꯇ꯭ꯔꯕ ꯍꯥꯏꯅ ꯍꯪꯉꯤꯔ ꯀꯩꯅꯣꯝꯃ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯅꯍꯥꯟ ꯁꯤꯕꯁꯇꯥꯟ ꯆꯠꯂꯨꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤ ꯃꯔꯝꯗ ꯀꯩꯁꯨꯝꯇ ꯅꯤꯖꯔꯛꯇꯦꯕ ꯈꯟꯕ ꯐꯥꯎꯕ ꯈꯜꯂꯨꯗꯦꯕ ꯑꯩꯅ ꯍꯥꯏꯕꯨ ꯑꯗꯨꯝ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯒꯤ ꯄꯣꯔꯤꯕꯥꯔ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯑꯗꯨꯝ ꯅꯤꯔꯛꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯍꯥꯏꯁꯤꯇꯕꯨ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯗ ꯑꯗꯨꯝ ꯑꯩꯅ ꯅꯤꯔꯛꯄꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯔꯒꯗꯤ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯎꯔꯕꯅꯦꯕ ꯑꯗꯨꯅꯤ ꯑꯗꯣ ꯇꯣꯉꯥꯟꯅ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤ ꯃꯔꯝꯗ ꯑꯣꯏꯔꯒꯗꯤ ꯇꯣꯉꯥꯟꯅ ꯑꯩ ꯕꯣꯔ ꯅꯤꯖꯔꯛꯇꯦꯕ ꯈꯪꯗ꯭ꯔꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯁꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯩ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯍꯥꯡꯉꯕꯅꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯪꯗꯔꯦ Masih malu kemaru jam le. Hinang habra 얼마나 ngasi 나는 모르 하피냐 봐 일장 빠사 하위 왜 말도 Hawa di hawa yan na hai nuôi nó trọ. 좋네 어차피 안 거면요 보니 여기 ꯑꯩꯉꯣꯟꯗꯁꯨ ꯃꯁꯛ ꯐꯖꯩ ꯀꯥꯏꯅ ꯔꯤꯌꯦꯜꯗ ꯃꯁꯛ ꯐꯖꯩ ꯀꯥꯏꯁꯨ ꯍꯥꯏꯔꯛꯄꯒ ꯌꯥꯎꯔꯦꯕ ꯏꯁ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯔꯖꯥꯠꯅꯤ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦ ꯃꯥꯗꯣ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯑꯃꯨꯛ ꯇꯧꯔꯛꯇꯕ ꯃꯤꯅꯦꯕ ꯚꯤꯗꯤꯑꯣꯕꯨꯗꯤ ꯑꯗꯨꯝ ꯌꯦꯡꯉꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯔꯛꯇꯕ ꯃꯤꯅꯦꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯃꯥ ꯍꯥꯏꯕ ꯐꯣꯇꯣꯗꯅ ꯃꯁꯛ ꯊꯤ ꯍꯥꯏ ꯔꯤꯌꯦꯜꯗꯅ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯃꯥ ꯉꯥꯎꯔꯦ ꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯗꯒꯤ ꯁꯨꯆꯤꯇꯥ ꯌꯦꯛꯄꯝ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯑꯉꯥꯡꯅꯦ ꯅꯨꯄꯤ ꯃꯆꯥꯅꯤ ꯕꯥꯝ ꯁꯨꯝ ꯁꯥꯏꯠꯀꯤꯅꯦꯕ ꯑꯩꯈꯣꯏ ꯁꯨꯝ ꯁꯥꯏꯠꯀꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯀꯃꯦꯟ ꯇꯧꯔꯛꯏ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯕꯤꯖꯦꯟ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯃꯥꯒꯤ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯃꯃꯝ ꯂꯩꯗꯅꯀꯣ ꯈꯤꯇꯪ ꯃꯤꯅ ꯍꯪꯒꯗꯕ ꯋꯥꯍꯪ ꯍꯥꯏꯅꯤꯡꯕ ꯈꯤꯇꯪ ꯂꯩꯕ ꯃꯇꯥꯡ ꯑꯗꯨꯝ ꯌꯥꯎꯏꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯌꯦꯡꯉꯒ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯕꯤꯖꯦꯟ ꯑꯗꯩ ꯑꯃꯅ ꯔꯦꯕꯤ ꯁꯤꯡꯍꯥ ꯃꯦꯀꯞꯀꯤ ꯀꯦꯕ ꯈꯣꯠꯄꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯍꯥꯞꯄꯅꯦꯕ ꯆꯦꯅꯦꯜ ꯄꯥꯏꯕ ꯃꯤꯅꯦ ꯑꯅꯤꯃꯛ ꯃꯣꯕꯥꯏꯜꯁꯨ ꯀꯃꯦꯟ ꯇꯧꯔꯛꯑꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯕ ꯃꯇꯥꯡꯗꯣ ꯑꯗꯨꯃꯛ ꯈꯜꯂꯒꯁꯨ ꯃꯣꯕꯥꯏꯜꯅꯤ ꯍꯥꯏꯔꯛꯀꯅꯦꯕ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯤ ꯁꯞꯄꯣꯔꯠ ꯂꯣꯏꯅ ꯇꯧꯔꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯂꯨꯅ ꯈꯟꯖꯕꯗꯣ ꯑꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏꯁꯦ ꯃꯥꯛꯤ ꯈꯔ ꯉꯥ ꯆꯥꯏ ꯏꯆꯥꯅꯨꯄꯤꯗꯤ ꯑꯃꯐꯥꯎ ꯆꯥꯗꯦ ꯑꯍꯤꯡꯕ ꯉꯥ ꯃꯌꯥꯝ ꯉꯁꯤ ꯉꯥ ꯊꯣꯡꯕꯁꯦ ꯈꯨꯍꯥꯎ ꯑꯃ ꯃꯣꯔꯣꯛꯀ ꯁꯥꯇꯛ ꯇꯧꯔꯅꯅꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯖꯥꯠꯅꯤ ꯃꯣꯔꯣꯛꯁꯨ ꯁꯥꯏ ꯍꯤꯟꯖꯥꯡꯁꯨ ꯍꯥꯎꯏ ꯃꯌꯥꯝ ꯑꯩꯁꯦ ꯃꯁꯥꯁꯨ ꯈꯔ ꯅꯣꯏꯖꯔꯕꯅꯤꯀꯣ Nói bao nhiêu phần của đây vậy? ꯃꯁꯥꯁꯨ ꯈꯔ ꯅꯣꯏꯖꯔꯕꯅꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕꯅꯤ ꯁꯪꯕꯁꯦ ꯐꯨꯜꯂꯛꯑꯕꯅꯤ ꯑꯗꯣ
ꯑꯩ ꯍꯣꯃꯤꯌꯣ ꯍꯤꯗꯥꯛꯁꯦ ꯍꯣꯃꯤꯌꯣ ꯊꯥꯅꯗꯕꯁꯨ ꯇꯧꯒꯅꯨ ꯍꯣꯃꯤꯌꯣ ꯍꯤꯗꯥꯛꯁꯦ ꯃꯥꯒꯤ ꯍꯣꯃꯤꯌꯣ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔ ꯍꯣꯃꯤꯌꯣ ꯗꯥꯛꯇꯔꯁꯤꯡꯗꯣ ꯑꯗꯨꯒꯤ ꯏꯌꯥꯝꯕꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯇꯥꯗꯣ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯦꯕ ꯑꯩ ꯅꯨꯄꯥꯒꯤ ꯃꯣꯏ ꯃꯄꯥꯒꯤꯅꯦ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯥꯝꯕꯅꯦꯕ ꯍꯦꯛ ꯀꯥꯁꯣꯏ ꯃꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦ ꯃꯣꯏ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯃꯉꯣꯟꯗ ꯌꯦꯡꯕꯁꯦ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯩꯌꯦꯕ ꯑꯗꯨꯅ ꯆꯥꯛꯅ ꯂꯣꯏꯔꯦꯅꯦ ꯑꯗꯨꯅꯅꯦ ꯑꯗꯨꯝ ꯑꯩꯅ ꯌꯦꯡꯉꯤꯗꯣ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯕꯅꯦꯕ ꯑꯩꯅ ꯑꯇꯣꯞꯄ ꯑꯦꯂꯣꯄꯦꯊꯤꯛ ꯑꯃꯗ ꯑꯗꯨꯝ ꯆꯠꯂꯒ ꯀꯩ ꯍꯥꯏꯒꯅꯤ ꯁꯨꯏ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯍꯥꯏꯗꯤ ꯇꯦꯁ ꯇꯧꯒꯗꯕꯗꯣ ꯑꯗꯨꯏꯗꯣ ꯀꯤꯖꯕꯅꯦꯀꯣ ꯑꯗꯒꯤꯗꯤ ꯃꯉꯣꯟꯗ ꯑꯣꯏꯔꯒꯅꯅꯦ ꯑꯗꯨꯝ ꯑꯩꯒꯤ ꯃꯊꯧ ꯇꯥꯕꯗꯣ ꯑꯗꯨꯝ ꯈꯛꯇꯪꯇ ꯇꯦꯁ ꯇꯧꯍꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤꯒꯤ ꯑꯩꯈꯣꯏ ꯃꯔꯣꯟ ꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯥꯟꯅꯕ ꯍꯥꯏꯗꯣ ꯑꯗꯨꯅꯦꯕ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯍꯤꯟꯗꯤ ꯕꯦꯡꯒꯣꯂꯤ ꯑꯗꯨꯒꯨꯝꯕꯗꯣ ꯍꯩꯇꯕꯅꯤꯅꯅꯦ ꯑꯗꯣ ꯃꯉꯣꯟꯗꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩꯒꯤ ꯍꯥ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯗꯨ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯃꯌꯥꯝ ꯃꯉꯣꯟꯗ ꯌꯦꯡꯉꯨꯕꯗꯒꯤ ꯑꯩ ꯃꯥꯅ ꯍꯤꯗꯥꯛ ꯄꯤꯔꯛꯄꯁꯦ ꯈꯣꯔꯥꯛ 2 ꯁꯨꯔꯦꯕ ꯑꯍꯥꯟꯕ ꯈꯣꯔꯥꯛ ꯑꯃ ꯆꯥꯈ꯭ꯔꯦ ꯑꯗ ꯍꯟꯗꯛꯀꯤ ꯈꯣꯔꯥꯛꯁꯦ ꯃꯥꯅꯕꯨꯗꯤ ꯍꯥꯏꯔꯛꯑꯦꯕ ꯍꯟꯗꯛꯀꯤꯁꯦ ꯇꯦꯁ ꯑꯃꯨꯛ ꯇꯧꯁꯦꯅ ꯍꯥꯏꯔꯛꯑꯦꯕꯅꯦ ꯕ꯭ꯂꯥꯗ ꯇꯦꯁ ꯇꯧꯁꯦꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯟꯗꯛꯀꯤ ꯈꯣꯔꯥꯛꯁꯤꯃ ꯆꯥꯔꯕꯩ ꯀꯥꯟꯗꯅꯦ ꯑꯗꯨꯒ ꯇꯦꯁ ꯇꯧꯒꯦ ꯍꯥꯏꯅ ꯑꯃꯨꯛꯀ ꯑꯃꯨꯛ ꯂꯧꯊꯔꯤꯅꯦꯕ ꯃꯃꯥꯡꯒꯤꯗꯨꯒꯤ ꯃꯈꯥ ꯑꯃꯨꯛ ꯂꯧꯊꯔ ꯆꯥꯔꯤꯅꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯩ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯍꯥꯟꯅ ꯑꯍꯥꯟꯕꯗꯗꯤꯅꯦ ꯑꯩꯅ ꯉꯁꯤ ꯉꯥ ꯊꯣꯡꯕꯒ ꯆꯥꯔꯤꯁꯦ ꯆꯥꯕ ꯂꯣꯏꯔꯒꯅꯦ ꯑꯣꯅꯤꯡꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯊꯕꯥꯛꯁꯤꯒ ꯁꯥꯗꯣꯟꯁꯤꯒ ꯐꯨꯡꯒꯠꯂꯛꯑꯒꯅꯦ ꯑꯣꯅꯤꯡ ꯑꯗꯨꯝ ꯇꯧꯅ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯉꯣꯟꯗ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇꯕꯅ ꯑꯗꯨꯗꯒꯤꯗꯤ ꯆꯥꯛ ꯆꯥꯔꯦꯅ ꯐꯨꯟꯕꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯗꯣ ꯂꯣꯏ ꯐꯈꯔꯦ ꯍꯧꯖꯤꯛ ꯑꯗꯒꯤ ꯑꯣꯅꯤꯡꯕꯗꯣ ꯑꯗꯨꯁꯨ ꯐꯈꯔꯦ ꯑꯗꯒꯤ ꯑꯩꯗꯤ ꯀ꯭ꯋꯥ ꯌꯥꯝ ꯆꯥꯒꯜꯂꯤꯗꯅ ꯀ꯭ꯋꯥ ꯆꯥꯔꯒ ꯑꯗꯒꯤ ꯑꯗꯨꯝ ꯀ꯭ꯋꯥꯁꯦ ꯃꯆꯤꯠ ꯄꯤꯄꯥ ꯌꯥꯝ ꯆꯥꯒꯜꯂꯦꯕ ꯑꯩꯅꯦ ꯑꯗꯨꯅ ꯅꯅꯥꯗꯨꯒ ꯇꯥꯔꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅꯒ ꯀ꯭ꯋꯥ ꯆꯥꯔꯀꯥꯟꯗꯅꯦ ꯑꯣꯅꯤꯡꯉꯛꯄꯁꯦ ꯑꯗꯨꯝ ꯍꯦꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯒꯦꯁ ꯀꯥꯗꯅ ꯑꯃꯨꯛꯀ ꯍꯦꯜꯂꯦꯕ ꯑꯗꯣ ꯂꯣꯏ ꯐꯈꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯃꯊꯧ ꯇꯥꯕ ꯃꯤꯁꯤꯡꯗꯨꯝ ꯍꯣꯃꯤꯌꯣꯒꯤ ꯇꯥꯗꯣꯗꯨꯒ ꯆꯠꯂꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯊꯤꯅ ꯐꯕꯅꯦꯕ ꯑꯩ ꯈꯣꯝꯖꯕ ꯗꯥꯛꯇꯔ ꯈꯣꯝꯕꯒꯤ ꯋꯥꯔꯤꯁꯨ ꯅꯠꯇꯦ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯒ ꯍꯥꯏꯖꯟꯅꯕꯒꯤ ꯋꯥꯔꯤꯁꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯗꯤ ꯑꯁꯦꯡꯕꯗꯨꯅꯤ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯔꯝꯃꯅꯤ ꯑꯩꯅ ꯑꯗꯨꯝ ꯆꯥꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯦ ꯇꯧꯁꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯔꯝꯃꯅꯤ ꯑꯩꯅ ꯑꯗꯨꯝ ꯆꯥꯔꯤꯕ ꯇꯧꯔꯤꯕ ꯊꯥꯎ ꯆꯥꯕ ꯌꯥꯗꯕꯅꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯈꯪꯉꯤꯅꯤꯗꯣ ꯑꯩ ꯉꯁꯤ ꯊꯥꯎ ꯊꯣꯡꯕ ꯆꯥꯔꯤꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯆꯥꯔꯕꯅꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯔꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯍꯛꯆꯥꯡꯁꯦ ꯇꯥꯗꯣꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯒꯨꯝꯕ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯇꯥꯗꯣꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯑꯩꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯌꯥम ꯊꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯥꯗꯣꯒꯤ ꯍꯤꯗꯥꯛ ꯆꯥꯕꯗꯒꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯦ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯒꯤ ꯍꯧꯖꯤꯛ ꯆꯥꯔꯤꯕ ꯍꯤꯗꯥꯛꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯃꯌꯥꯝꯗ ꯁꯤꯗꯒꯤ ꯁꯤꯌꯥꯔ ꯇꯧꯔꯛꯀꯅꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯀꯃꯥꯏ ꯇꯧꯔꯤꯕ ꯂꯩꯔꯤꯕ ꯑꯗꯨꯒꯤꯗꯣ ꯑꯩ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯀꯅꯤ ꯑꯗꯩꯗꯤ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯁꯨ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯍꯥꯏꯔꯔꯣꯏꯕꯀꯣ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯌꯨꯝꯗ ꯃꯨꯅꯤ ꯍꯥꯏꯅ ꯀꯧꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯨꯅꯤꯁꯨ ꯃꯥꯁꯨ ꯆꯥꯛ ꯇꯣꯛꯑꯒ ꯇ꯭ꯌꯨꯁꯟ ꯆꯠꯈꯔꯦ ꯑꯗꯩ ꯅꯅꯥꯁꯨ ꯆꯥꯛ ꯇꯣꯛꯑꯒ ꯈꯨꯠ ꯍꯥꯝꯃ ꯊꯣꯛꯈꯔꯦ ꯑꯩ ꯏꯊꯟꯇ ꯉꯥꯏꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯅꯣꯡꯃꯗ ꯑꯩꯅ ꯑꯗꯨꯝ ꯀꯔꯤ ꯇꯧꯖꯕ ꯖꯍꯥ ꯇꯧꯕꯗꯣ ꯑꯗꯒꯤ ꯊꯣꯡꯕ ꯀꯔꯤ ꯊꯣꯡꯉꯤꯕ ꯈꯣꯠꯂꯤꯕ ꯖꯍꯥ ꯆꯠꯂꯁꯨꯀꯣ ꯖꯍꯥꯗ ꯆꯠꯂꯁꯨ ꯈꯣꯠꯂꯁꯨ ꯖꯍꯥ ꯇꯧꯕꯗꯣ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯇꯥꯛꯄꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯁꯨ ꯑꯁꯣꯏꯕ ꯃꯐꯝ ꯌꯥꯎꯕꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯇꯥꯛꯄꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯗꯦꯏꯂꯤ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯨꯅꯦ Bye bye.